Akashvani Imphal Chitrabhanu Chitrabhanu na pau pazari ahanbada maruoiba pau Manipuri numit nipani jathagadaba ratra jatra kang kumhai ngasidegi haure COVID-19 lockdown gi yenglaga Sri Govindas gi kang chinglaroi Malem simathungna maming chatlaba puri gi ratra jatra ngasidegi haure Assam da BJP gi legislature ama COVID-19 positive oire Nagaland da nongmada khwaidigi yamna mi humpu mapan positive oire amashung malengi oine yengbada COVID-19 nabagi chang asi laki hisab ta pabada bharana khwaidigi nemle Manipuri numini pani chathagadaba ratra jatra kang kumbai ngasidegi haure COVID-19 laitche ki lockdown gi athingba leibana Sri Govindas gi mandir mahusagum kang chingleroi mandir da tangai fadaba seva gi thorom tamak pangthokani hairi skor Manipur gi su mandir da vakta singhi seva tamak pangthokani hairi ratra jatra lakpada Manipur gi Mukhyamantri Nongthombam Biren Singh amasung Manipur Vidhan Sabha gi adaksa Yumnam Khyamchan Singh yauna luchingba kiyana yafa pauzal pirakli adumoina mak malem sinba thuna Maming chatlaba puri gi ratra jatra ngasidegi haure pahandi sawa yatra hokre Bhagavan Jagannath Balabhadra amasung Devi Subhadra gi Raj Singh akhanaba sevari Singh amasung police official Singh na chingani ratra jatra pangthoknaba Supreme Court na rai pirakpadegi district administration na jatra adugi damak puri da curfew thamkre Hariba matam asida jila adagi mafam amatada changbidanaba miyamda appeal tawri police ki platoon yankhai rom mafamduda thamjinkhre khangatlaba sevari Singh amasung police official Singh tamak ratra Singh adu chingba yahangani ratra jatra gi thoromtuda Rashtrapati Ramnath Kovind na lebasigi miyamda akhanana Odisha gi Bhagavan Jagannath ki bhakta Singh da yafa paujal piri mahaki paujal da Rashtrapati na hai Bhagavan Jagannath na mipum khudimakta COVID-19 thengnanabagi thauna amasung achetba phire pibisanu amasung hakchang phaba amadi nungaya phaba purpo orishanu Jagannath Puri ratra jatra gi fareva numit asida upar Rashtrapati M Venkaiah Naidu na miyamda yafa paujal piri mahaki paujal da Sri Naidu na hai Jagannath Puri gi ratra jatra asi khwaidigi luna lawzaba amasung khwaidigi khorana ngaiba Odisha gi kumai amani mang hai ratra jatra Bhagavan Vishnu gi sayoni hariba Bhagavan Jagannath ki chehigi khongchut adu utli Pradhan Mantri Narendra Modi na ratra jatra gi thorom da miyam da yafa paujal piri Pradhan Mantri hai thorom asina miyam gi punsida nungai yafa ba hakchang phaba amasung nungai ba purpo orashanu Information amasung Broadcasting Mantri Prakash Javadekar hai Bhagavan Jagannath ki ratra jatra asi Doordarshan amasung ate channel singda live telecast chogani Mantri nasu ratra jatra gi thorom da miyam da yafa paujal piri amarom da Ahmedabad sahar da chehigi ratra jatra pangthoknabagi ayaba pibinaba Rajya Sarkar yauna tharapa wakat taru Gujarat High Court na yakhidre COVID laichal lebedi ki thakara lebraba tungda Chitrabhanu District Hospital ki dialysis program asidagi amuk haure hospital asigi dialysis unit ki in charge Dr. Jangkopun Baitena wafmasi phongdorapani ekogi Chitrabhanu Paumina High Hospital asida dialysis machine ani lei amana HIV ga loina na hingliba miyoi shingini aduga amana miyamgini amaromda Chitrabhanu District Hospital ki isolation ward ta mathok tawbi nurse ani COVID-19 positive oire ekogi Paumina High rajya asigi ahanba positive oikibi health adusu Chitrabhanu District Hospital gi isolation ward thabak tawrambani mahakti housing naba fare housing fawig oinadi zila asida community transmission gi paulati adubu tungda thorakadra haibagi akibadi lei Assam da BJP gi legislature Christian Dupal garang COVID-19 positive oire Rajya Vidhan Sabha da Pathakandi Degi Mihut Oriba Sripal Housing Sathariba Assam Targeted Surveillance Program manungda nomazing nimita test tawkhibani amashung ngarang positive oibagi report lakpani mahaki imung manungi mi pundama quarantine tawduna thamkhre amasung test tongnaba sample lawkhre Assam da hausi forward positive case list manga changa marfu taruk lebigi manungda active case list ani sumna yankhai humdo yauri mi list nga hum changa kunmathoi naba phakre mapan lekhitre ahumna rajya adu thadokna chakre Marasida Asangi Mukhyamantri Sarvananda Sonowal na Rajya ki Chief Secretary da COVID-19 protocol thugaiba singi mathakta tangai fadaba akanba thabak lakhonaba khangankre protocol indaba haibasigi manungda marks uptaba amasung social distancing aktaba sing yauri Rajya tu da COVID-19 sandarupa tinginaba Haksal Bibhagna lakholiba thaurang singi matangda Mukhyamantri da khangaladuna Haksal Mantri Himanta Biswa Sharma na hai hauzi Guwahati Sahargi testing center tara nithoida voluntary swab collection tawri
Mizoram ki Haksal Mantri Dr. Al Laltial na hairi rajya adu numit khudingi anoba COVID-19 positive case thengnarabasu community transmission di latri. Paumi singda wangang bada Dr. Laltial na hai coronavirus sandorpa thingnaba Mizoram da yamna nganna sexual tharong lokhotki amasung rajya asida airport da screening tawba hokiba ahanba rajya singi manungda amani. Maras da rajya asida nongnami ama positive oirapadagi positive oiba apunba masing chamani funi thui shure madug manung da cham kuntrani active case ni tarani thoina naba fakre. Nagaland nongnami humpuga mapan COVID-19 positive oirapadagi apunba positive case masing chani marfu sure rajya ki Haksal Mantri SP form na hai rajya adu da mekun mangada ahanba positive case thingna kibadagi hauzik fawbada ngarangi asina nongbada positive case khwaidigi yamna wangbani Hausi active case chama kuntra mapan leiri chama ni puma thoi naba phakre tabiri ba pawasi Akasvani Imphal degini Malengi oina yengbada COVID-19 nabagi changasi laki hisab ta pabada bharana khwaidigi namely World Health Organization gi report paladuna Haksal Mantraloin hai varatemi lak amada COVID-19 positive oribasi kuntra dasmi senior marini aduga malengina chama tara mari dasmi taruk tare ni America da mi lak amagi manung da chatu humbudra matoi dasmik animari Germany da changa marfu humdai dasmik nipan Spain da changa kuntaru dasmik ani amasung Brazil da chamri marfu mapan dasmik mari ani COVID-19 positive oiri wafum masi tha sigi kun matoi da fungdu kiba World Health Organization gi situation report chama yankai humdu da fungdorak pani Haksal Mantraloin hai varata changyam na nemliba asi Kendra Sarkar amasung Rajya Madi Union Territory singna lena asi tinginaba laksin naba amasung ntina sananaba mangzong na akan batabak lakol hobodegini Akasvani ga akanan unabada AIMS ki Director Dr. Randeep Golarian hai ateleba singa yengnabada bharki phibmasi yamna hena fari Haksal Mantraloin hai leba asida COVID-19 nabadegi farapagi chang chada yangkhani thoi Dasmik tere yore hausi fawada mi lak ani lising kuntra tere chama marfu manga naba fare. Malengi oina COVID-19 confirm case lak marfudra hele aduga leina asina siba migi masingna lak mari lising humbudara rom yore. John Hopkins University ge data amagi matung ina malemsin batung bada coronavirus na naba mi lak marfu lising taru chatre yang khetere shure America na khwairi ki sok labaleba oiduna leiri hauzik fawbada America da mi la kun gani to lising marfu dar ma thoi chahum yang khai humde positive oire amasung mi lak ama lising kun chama sumna taruk sikre masigi heng mathang da Brazil na positive oiba lak list tara lising marfu gu humdoi chahum ni fuma thoi shure amasung sikhi bena lising yang khai hele Russia da mi lak manga lising marfu gu hum mari chatuk marfu positive oire amasung mi lising ni pan hena sikre Lena Cheng Hawaii Tha Hungi Amagasu Bibinaba Amasung temporary ration card Pininaba Congress President Sonia Gandhi na Pradhan Mantri Narendra Modi da Taksin Kre Rang Pradhan Mantri da Iba Chiti Amada Srimati Gandhi na Hai COVID-19 Laiche ki lockdown tokibadagi Bharat Macha Koti kya kham thengna lairabagi phibam da legadori Mang na Hai Hauzik Oriba phibam asi yenglaga leba asigi lairaba miyamna chaba phangdabi awaba ko hanaba chinjak phanghanbagi thorong asi makha sangdokadabani Mobile phone ki khutang da lari tambi badam hairoi sing na sizinaba Tripura Sarkar na akanaba thorong amal lokhale Siksya Mantri Ratal Lal na high class at fawada lebam hairoi singi oina ek tu khelo ek tu parokoba anoba project ama sarkar ngasi hogdok lagani Ngakshal Mantri Rajnath Singh numi humni gi Russia khongse tangarang numi dangwara Moscow da tungkre Ngakshal Mantri gi office na Twitter da thagapa warol amad hai Sri Rajnath Singh bu Major General Kosenko Vasily Alexandrovich amasung Russia da leiba Varaki Ambassador Dr. B Venkatesh Verman okay khongse da Sri Rajnath Singh na var amasung Russia na Ngaksel lam da binari ba tengbang amasung marui ba thabak ya da punna chaminari ba du hena sasin hanabagi pambai puthokna ba wari sanagani mang na Moscow da humbudara manga shuba Victory Day period yaugani period asi hayeng malengi anishuba lanjang mai pakhe bagi humbudara manga shuba ningsing kumor oina pangthokani hauzik aroi bada maroi ba pau amuk hana Manipuri numini pani chataka da baratra jata kang kumhai ngasidegi hore COVID-19 lockdown gi yenglaga Sri Govindaji gi kang chinglaroi malem se metuna maming chatlaba puri gi ratra jatra ngasidegi hore Assam da BJP gi legislature ama COVID-19 positive oire Nagaland da nongba da khwaidi gi yamna mi humpumapan positive oire amasung malingi oini yengbada COVID-19 nabagi changasi laki hisab ta pabada bharana khwaidi gi namely pawrizare